Akashbani Imphal, Maibam Dwijamani da pau pasari, ahanbada maroiba pau. Mukhyamantri Nongthoman Birena ngasi Manipuri Bidhan Sabhada, Lupa Koti Sanipan Marbudra Mathoi Puthaba Senbasai Lisingani Kulumtoi Kunmarigi, Lupa Koti Lising Kuntra Manga Somna Kunithwegi, Raizagi Budget Puthokre. Manipurgi Raizapal Oiragadabi Anusuya Wiki ngasi Imphal Thunglare. Mahag hayang ayuk pung tara mathoida Imphal gi Rajbhavan Darbar Holda thabuk paibagi wasak logani. Malem gi atay mafam singda pangthok na bugum Manipur dasu malem gi imalon gi numit ngasi paksana pangthok na khre. Rajya Sabha gi MP Mahara Sana Zawbule Seman Hairi. Manipur da khunda minariba Kanglo Masal gi barakta nungsi sanabagi mari hengalabata Rajya si saukut par Rajya ma ohen bangam gani. Amasong Meghalaya amadi Nagaland Bidhan Sabha Mikhal gi matam naksilak pagalwedana board khomagi thabak khamtheng na kalle. Mukhyamantri Nongthoman Birena ngasi Manipur Bidhan Sabhada Senba Sahi Lisingani Kulumtoi Kunmarigi Lupa Koti Lising Kuntra Manga Somna Kunithwegi Raizagi Budget Puthokre. Budget asigi revenue expenditure na Lupa Koti Lising Kun Sani Marbutrani Thoini Duga Capital Outlay na Lupa Koti Lising Tara Somna Tarahomdoini. Budget asi Lupa Koti Sani Pan Marbutra Mathoi Puthaba deficit budget ni. Budget atu putholaduna sarkar asina Paikat Kiba Masung Paikat Kadaba Tabak Torumsigi Matang the Pongtoladuna Mukhyamantri Nai School Pagaran Simisan gi Makha the High School Masung Higher Secondary School Samukungi Pibam Pagalana Bahondari. Chief Minister's Scheme for Support to EWS Students for Pursuing Professional Course Kidamak Lupa Koti Mari Khaktuna Thamlai. Masigi Mathakta Handakta Arts Science Masung Hindi Graduate Amadi Hindi Primary Oza Punna Lisingama Samari Kunmapal Lobagi Follow Tokre. Budget asida education sector ki damakta Lupa Koti Lising Ahum Sani Marbudrani Thoi Khaktuna Thamli. Mukhyamantri na hai Chief Minister gi Haksel gi Tengbang scheme gi Makhada beneficiary lakh taruk Lising Maripum Doida Kanaba Pibangamle. Makhoi gi ana layang bagi sading oina Lupa Koti Sam Yankai Humdoi Henbagi Senpam Kai Thokre. Budget asida health sector gi damak Lupa Koti Lising Ama Chamapan Taramapan Khaktuna Thamlai. Sana konabagi matang da Mukhyamantri na hai Manipur asi leibak asigi sports ki powerhouse ni haina singthanariba singak tuna thamnabagi damag sport ki infrastructure sing phalanaba leptan honari. Miriba ki coaching nek tuna ikhoi gi sanaroi singbu training pihanaba madi anoba technique sing takpi bangamna honari. Masigi damag Lupa Koti ama makai khaktuna thamlai. Weightlifter Mirabai Sanuna rise asigi amadi leibak asigi damak tawriba dan singbu sakhangba oina mahagi pongnafam nongpok kaksingda Saikhom Mirabai Sanu Fitness Center ama hangtoknaba budget asida Lupa Koti ani haplai. Masigi mathakta rise asigi mixed porakhiba Olympian singbu puning thogatpa oina Manipur Olympian Park semgale. Lawu sigui matangda paladuna Mukhyamantri hai saliba sahi lisingani kulumdoi asi International Year of the Millet haina lauthoki bagalenana Raija sida millet puthopagi sang hengalanaba thausil thorang kaya paikale. Chemical seasonaba lawu pathaptagi hongdoktuna chemical yautaba natural farming hengalanabagi damak budget asida Lupa Koti ani khaklai. Lawu singu amasung atay marilenaba sector sing hena sakhulanaba Lupa Koti samanga marifutaruk budget asida khaktuna thamlai. Security policing ki matang da paladuna Mukhyamantri hai police ki gari amasung khusu khulai sing matam ga sunaba maong da samganaba thabak kaya paikhalai. Manipur police pu upgrade tobagi thabak khongthang thengkhang naina tangkak manga thokna paikhat kani masigi damak budget asida Lupa Koti nifu khaktuna thamle. Mamangi tamda ikhoina tongan ba district headquarters singda ima market sing semgat kre scheme for capital investment ima khadal Lupa Koti trajuk sangna asiguma market sing asi Kamjong None Perjol amadi Technopol da sabagi thabak chathari aikhoi gi sarkar laiba expenditure asi da sanaba state ki receipt laibam pangal laiba public finance ama laiba tangai phadabga loina state ki borrowing limit asi permissible limit sing gi manung da thamnaba honagadabani ozagi award posting asi yenglaga ikhoina education sector gi award posting asi da ahem mamiyang sanglagani budget asi education sector gi damta ikhoina punna Lupa Koti lising ohunga sani ga mogdrani khoi aikhoina foreign coaching net tuna aikhogi sports person sing bu train taunaba anoba idea amasung technique sing pusilakna ba honari. Raija Bidhan Sabha ngasi Mukhyamantri Nongthoman Birena senba sahi lisingani kunithoi kulumdoi ki supplementary demands for grants puthoki.
मुख्यमंत्री नोंथोम बिरेन ngasi Manipur Bidhan Sabha haikre thabak tiki potharaba karmachari singi pension pina bahonabada raija sigi resource ki senfam saruk ani hena sangli Raija Bidhan Sabha ngasi Congress Adasa Surja Kumar Okram na hanglakpa wahang amagi pakumda Mukhyamantri na ai saliba senba sai asigi oina su pension pina bagida maglupa koti lising ahum samani phusangani duga raija sigi lejari ba resource ki senfam na lupa koti lising amas satret yankai khaktani magna hai English ngani kuni thoi phawda pitokadaba waliba pension gi apun senfam lupa koti samapan humbudra humdoini asigumba sel thumgi awabe phibam kaya leiba maramna pension pibigi matangda sarkar asine khudong sadaba kaya thengnari adumaina mag yenaba leitraba pension singdi lagliba March amadi June phawgi manungda soidan pitoknaba honari pension shipping state own resource to the double times the pension kada please and the financial year is on the big side when the pension gi amount P 3,140 crores. The various employees state-owned resources 1,750 million. Kaya masih problems yang aman. Aduh, ikoi hana nahan ki question answer ni pun 743 lain bagi amuk 22 di hafsal lakan pun 973 crore euro. Apa di pension pending si. Aduh nasi manung dah kau 534 crore. Payment dah kau manung 439. March and June law Congress Sadasya K. Ranjit na hanglakpa atopa wahang amagi pakumda Forest, Environment and Climate Change Matri Thongam Biswase ngasi Manipur Bidhan Sabha haikre English ngani tarani pandagi lising ani kuni thui phawgi manungda punna usara koti ahum lising kun hena thakre haribu usara sing asigi sa da humphudagi humudra phawbadi hauji hauri Magnai usara sing semba thaba masung hawanaba honabada lupa koti sama ahum hena sading tauki Mantri nai u thaba masung forest ki lam survey tobagi thabakta drone sizinari masigi mathakta anoba matamga sunaraba technology kaya sizinaduna umang yokhatpagi thabak khumang yangsin na saksinaba sarkar asina lepa leitana honari haina mantri na sabada makatana phungtokhi Mukhyamantri Nongthom Biren ngasi Manipur Bidhan Sabha haikre Kangpokpida akoizam nonganba koba miyoi ama tamthina hakhiba aduda sendaramba yai haina singnaba miyoi ani phare Raija Bidhan Sabha da Congress Adasa K. Ranjit Pukhalakpa calling attention motion namagi pakum piraduna Mukhyamantri nai thodok asi ninta tawningai oiba yamna tamthiba mihat amani thodok asi hek thokibaga Kangpokpi amasung Senapati District Police ki kangbuna National Highway da Khinba CCTV camera gi footage sing yengsinba yauna yamna kupna thigalaba matungda miyoi ani adu phakibani Faraba miyosing adu amana NSN IMG masana masabu deputy Kilon Serni haisaba Moses Godmai kauba miyoi ama masung nongan baga satminakibani haiba Imphal gi kwa ketel dagi Thoksom Sonia Gobi nupi amani miyad asida chenabani haina singnaba atopa miyoi amasu phana ba kana thiri Magnai miyad asida chenari basing phagatuna ain gi oiba chairak pinaba Raija Police na leptan honari masida karigumba kendra gi agency singi mateng darkar leraklabadi logani hainasu Mukhyamantri na makatana phongdokhi Maduda Sianaba Moses Godmai I suspect with Amakuta Pabna me, Senapati Sakata. Adagi Maga Poibasa Beni Haidi, Tonso Sonia, Masu 17 the Masu, Hagale. CCTV footage, highway to the Kili, Muslim police expulsion. Gadi Imadipa even identified the woman that cyber young machine Argana, Delhi expulsion of Matana, Gadi identified the Muktabi. Ziki siri ba nipasi step end mahai ko si yang pada track to ni tabiriba pawasi Akas Bani Imphal dagini Manipur gi Rajyapal oiragadabi Anusuya Uiki ngasi Imphal da thungdare mahagna Raj Bhavan da thunglabada Mukhyamantri Nongthom Biren Manipur Bidhan Sabha gi adaksa Thoksom Saita Brata Mantri sing MLA sing amasung Raija gi makok thongba official sing na mahag putaramna okhi mahag hayang ayuk pung 13 tabada Raj Bhavan gi darbar hall da thabak paibagi wasak logani madugi mamangda mahag akhanaba charter flight amada Chhattisgarh gi Raipur tagi laglaga Imphal gi Bir Tikendrajit International Airport ta thunglakibani Malem ki imalo numit thoram saita thopanglup Imphal sinduna All Assembly Rota Laiba Manipur Legislative Assembly Museum and Archives ki auditorium ngasi pangthokre numit asiga mari lenena lon ki activist Mangpu Kilongda Khundong Bam Gaurahari Madhumati Mother Language Award piduna ikai khunaba utkhi
Thormaduda Saru Yaraduna, Dhanamazuri University Vice Chancellor Professor N. Rajmon Singhai, Malayam the Lady Batongan Tongan Purup Singi, Masama Sagi, Marol Sakur Hanabagi Pantamda, UNESCO na Malemgi Oina, Imalon Gidumit Palan Tona Bore Blokipani. Isagi not Amadis and a Bising Boding Tina, Kanglabamatam, the Equine Imalon Bohena, Nusibangam Gadoribani. Mother tongue, Imalon, Hibashi, Mashi, Sakut, Kontak, Nabaki, Maruiba, ingredient, we get a money, have you walked on Sianaki, Kimzita. Yaudi, aduna, leba amagi sakut pahibeshi. Ekoi classroom da PE angang classroom da hona, koi na masak tak pa hogidam ne. Hohon besida, mama leba, mama ronda, tapi gi besina. Effective boy gini hai, adu mai wakal no misi. Yaudi, anna isagi geography, isagi history, isagi culture. Tuna masi hangba matam da ya ba. Aine imaleba musiba hibeshi kure betushi. Malemgi Imalun Ginumit, Thobal Zilla Dasu, Waikomani Girls College, the Senduna College Asiki Conference Hall Ngasi Pangtokre. Multilingual education a necessity to transform education Haibihiramda Wanganki Basingna. Imalon Sakoran Bahibasi, Marwena Lol Asibungang Libam Usingna, Azobo Todang Logotabani, Aikoiki Irunbo Aikoina, Sizina Bamadi, Ngang Nabasangi, Masikatuna Imalol Asibu, Sakoran Bangam Gani Haiki. Malemgi Imalon Gidumit Kamarilena Zati Taki Seminar ama YK College Wangzing Nagasi Pangtoki. Toromasi College Asigi Internal Quality Assurance Cell Research Committee Amasung Manipuri Department na Punna Sinbani. Raya Sabagi MP Maharasana Zawbale Semban Hairi Manipur da Kundaminari Bakanglu Masalgi Marakta Nusi Sanabagi Mari Hengala Labatata Raisa si Sakut per Raisa ma Oen Bangamgani. MP Local Area Development Scheme ge Sentang Makada Nauna Saba Tangkul Naga Wongnawlong amasung Tangkul Headsmen Association gi Multi-Purpose Hall ama ukrul dengasi Sangara duna Maharasana Zawbanhai Raisa si da punna kundaminari bamiyoy kanglu padingmag isil inaw ngaktani Aikoi masel amana amagi mateng pangnarabatata Raisa si awang mathagta purak pangamgani Mangnai kanglup kaya na kundaminari ba Raisa si da kanglup amana karigumba amatorakpada atopa kanglup singna lan ubidana bamasung ningtina bhaptami na batangay pate nungay na daba kudingmag ningtina wari sanarga waroisin purak bayay Manghai Ekoina Manipur si sukses soda na ekoi maglong dasat kani aduna faitagi masita maru wali base koi Manipur si koi mayam talaga Manipur da peace na hendo sa lai su lai re adu lai ba peace hena marata karage hena le hendo sa peace lai da dikada wi ekoi development la peace lai ba habis da ekoi understanding lai ba ekoi mayam muksina ba ekoi mayam mateng pangna ba ekoi mayam amana amabu soiro su la su ngakna ba Ado ekoi amatani habi wakalot se masi hek lai digai di ekoi is laigani ekoi sakot pa Manipur ma agani Surasanpur Zilla ki Henglep Subdivision ki manung sanalaiba ke Songzang Village da sarkar na paktak na yum kaini singba taktoki babu kuki inpi Manipur na thamoy song na nungai taba phongdokre Serola madalu basin hai Reserve Forest ki area da yum kai sajin ba yadi hai basi khangi adabu sarkar na yum kai sing takthok tringai da mangjong na mafam aduda leramli ba miyoy singi khunda leita ba ya ba mafam amma hana na singi tabani khangau da yum kai takthok ki badagi hojik miyoy kiya lamang da sangsapam lawduna leiri miyoy kiya lamang da yarek pana laina tinna kaya nahalak pa ya ba ki mi paiba leire hairi Surasanpur sorgi phibam athuba matamda ahongba purakpagidamak nauna karakpa MLA LM Khautebu Senior Citizen of Surasanpur na thagat phongdokre mahangna mayamda lauthokiba thabak thorom sing thabak oina paikatpagidamak Surasanpur gi mayamna apen phongdokre maki lamsing makhada jila aduda isingi awaba athuba matamda koangani haibigi thajabasu mayamda phongdokhi pawgi marakthana atenba break ama Iboyama Sanglena Sataribali La Festival the Mami Artist Association gi Anoba Play Pantung Nangairi February kunitoi yumsa kaisa nungtilpung ani taba matamda ucharagani sahi kungi matungda Narendra Ningombana amuk khana saruk yari Mami Artist Association gi Pantung Nangairi Akasbani Imphal dagi pau tabiri Meghalaya da bot khomigi thabak hana dagi henakan khalle BJP ke makok thongbalu singba masung kendra ge Griha Mantri Amit Shah ngasi Shillongi Gorkha Patshala masung Golf Club Philda miyam gi rally ani da wangangki Nagaland sumikal gi matam naksil pagalene na bot khomigi thabak khamtheng na kalle tongan ba rajniti dol singna voter singi pungning sisina bagidam yum sangduna bot khomigi thabak sathari aroibada moroiba pawmu Mukhyamantri Nongthoman Biryani ngasi Manipur Bidhan Sabha da lupa koti sanipan marbudra mathoi puthaba senba sahi lising ani kulumdoi kunmari gi lupa koti lising kunthra manga sumna kunithoi gi raja gi budget puthokre Manipur ge Raijapal Oirigadabi Anusuya Uiki ngasi Imphal da thungdare mahag hayeng ayupung 13 da Imphal gi Raj Bhavan gi darbar holda thabak paibagi wasak logani
Malem ki atay mafamsingda pangthoknabagum Manipurdasu malemgi imalongi numit ngasi paksana pangthokhi. Rajya Sabhagi MP Maharashana Zawbale Seman Hairi Manipurda Kundamindariba Kanglu Masalgi Marakta Nungsi Sanamagi Mari Henkalabatada Rajya Si Sakutpa Rajya Mohen Bangamgani Masong Meghalaya Madi Nagaland Vidhan Sabha Mikhalgi Matam Naksilap Galwenina Board Komgi Thabak Kamthengna Kalle Paulo Isare